Manipur Police Control Room dagi thadorok cherol amada haukiba pung kunmari asida mafum khara da yaningdabagi khongjang sangsankiba natana mapung aina pamdaba thodok thokiba leiti hari Security Force na ching amasung tamda thi buhumbagi thabok chathakre National Highway 2 da lamda masigi tangai fadaba nomoda changdaba yadraba potlam pubagari chaniga humudra mari hari balambi asida apan bayawdana pusalake makhata na poche pusilakna ba khudong thiningai uba mafum kaya da so Security Force na akanba section tharang lokhatke Manipur ki district pumnamakta pamdaba thodok thoktana bagi damak punna checkpoint chamaga nifuda Achat Ah-Wok sing check Toubada chingnaba ching amasung tamda punna miyoi chamaga marfudra manga Phagattuna Wahang Paohang Chathakhi hari miyamna simjin sajinba video amadi aranba pauda thazabiganu amasung achumba asengba I pau khangbininglabsu mobile number 9233522822 da call tobiraktuna khangbiraba yagani loinana lakiba khuchukulai singsu athuba matamda manangna police station natraga lenga ki security ki miyoi singda sinabiu hainasu Manipur Police Control Room na thadorok cherol amada hari